ꯑꯩꯒꯤ ꯃꯤꯡꯅ ꯇꯊꯣꯠ ꯊꯣꯠ ꯇꯊꯣꯠꯄꯤ ꯇꯊꯣꯠꯄꯤ ꯐꯖꯕꯗ ꯑꯩ ꯍꯥꯏꯔꯦꯗꯅ ꯑꯩ ꯏꯁꯥ ꯌꯨꯝꯕꯨꯗꯤ ꯄꯥꯜꯂꯦ ꯍꯥꯏꯕꯕꯨꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯅꯣꯛꯆꯩ ꯑꯎꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯈꯠꯂꯦ ꯀꯥꯏꯅ ꯍꯥꯏꯅꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯍꯣꯏ ꯇꯥꯏ ꯌꯨꯝꯒꯤ ꯀꯨꯞꯅꯣꯝ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅꯁꯨ ꯍꯣꯠꯅꯔꯤꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯕꯗꯨꯅꯤꯗ ꯇꯊꯣꯠ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯃꯆꯥ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤ ꯇꯊꯣꯠ ꯉꯥꯡꯁꯪ ꯉꯥꯡꯕ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ ꯑꯗꯨꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯈꯔ ꯀꯣꯠꯇꯛ ꯇꯧꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯉꯁꯤ ꯄꯥꯠꯇ ꯅꯨꯄꯥ ꯄꯥꯈꯪ ꯅꯍꯥ ꯃꯈꯩ ꯉꯥ ꯐꯥꯏ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯏ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯠꯅꯤꯡꯂꯤꯕꯁꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯨꯡꯃꯥꯡ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯏ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯦꯝ ꯑꯣꯏꯔꯤꯕꯤ ꯂꯩꯃꯍꯜ ꯑꯗꯨ ꯁꯠ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯦ ꯍꯩ ꯅꯪꯅ ꯑꯃꯨꯛ ꯆꯠꯇꯧꯔꯤꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯗꯨꯛꯅꯥꯟꯅ ꯏꯃꯥ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯠꯈ꯭ꯔꯦꯗꯀꯣ ꯌꯨꯝꯗ ꯂꯩꯌꯨ ꯏꯃꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕꯅꯤ ꯅꯪꯁꯨ ꯆꯠꯊꯣꯛꯂꯕꯗꯤ ꯌꯨꯝ ꯑꯁꯦ ꯀꯅꯥꯝꯇ ꯂꯩꯍꯧꯔꯔꯣꯏ ꯀꯩꯅꯣ ꯏꯃꯥ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯐꯤꯔꯣꯜꯒ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯑꯕ ꯑꯩꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯏꯃꯥ ꯑꯣꯏꯅ ꯌꯨꯝ ꯁꯪꯕꯤꯍꯧꯔꯣ ꯅꯃꯧ ꯑꯩꯗꯤ ꯊꯕꯛꯁꯦ ꯆꯠꯇꯕ ꯌꯥꯗꯦ ꯍꯩ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯄꯥꯎ ꯇꯥꯕ ꯈꯔ ꯂꯩꯔꯕꯅꯤꯀꯣ ꯆꯠꯈꯤꯅꯨ ꯅꯪ ꯌꯨꯝꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯌꯨ ꯑꯦ ꯏꯃꯥꯗꯤ ꯑꯩꯒꯤ ꯃꯔꯝꯗ ꯀꯩ ꯄꯥꯎ ꯇꯥꯔꯤꯕ ꯀꯔꯤꯕꯨ ꯑꯣꯏꯅꯤ ꯍꯥꯏꯕꯒꯦ ꯅꯪꯅ ꯇꯧꯕꯁꯤꯡ ꯑꯗꯨꯅꯤꯗꯅ ꯃꯅꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯥꯔꯣ ꯃꯥꯅꯒ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯎꯅꯕꯗꯨ ꯆꯤꯡꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯥꯅ ꯈꯨꯝꯃꯤ ꯀꯩꯅꯣ ꯏꯃꯥ ꯃꯤꯅ ꯉꯥꯡꯕ ꯋꯥꯗ ꯄꯨꯡꯊꯥꯗ ꯊꯥꯖꯕꯤꯒꯅꯨ ꯏꯔꯥꯜ ꯂꯩꯇꯅ ꯑꯩꯕꯨ ꯏꯔꯥꯜꯁꯤꯒꯦ ꯀꯥꯏꯗꯤ ꯈꯟꯕꯤꯒꯅꯨꯀꯣ ꯍꯩ ꯏꯃꯥꯅꯦ ꯀꯔꯤꯁꯨ ꯍꯥꯏꯖꯗꯦꯀꯣ ꯃꯤꯒꯤ ꯃꯆꯤꯟ ꯍꯥꯏꯁꯤꯗꯤꯅꯦ ꯀꯅꯥꯅꯁꯨ ꯃꯦꯟꯕ ꯉꯝꯄꯣꯠꯇꯦ ꯏꯃꯥ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯊꯔꯣ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ ꯃꯁꯤ ꯁꯥꯖꯠ ꯂꯤꯆꯠ ꯑꯃ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯤ ꯑꯩꯕꯨ ꯊꯕꯛ ꯑꯃꯗ ꯆꯠꯀꯦ ꯇꯧꯕꯁꯦ ꯑꯁ ꯏꯆꯦ ꯇꯣꯝꯕꯤ ꯃꯆꯥꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯌꯨꯝꯅ ꯌꯨꯝꯒꯤ ꯊꯣꯛꯄ ꯑꯩ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯊꯔꯣ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ ꯃꯕꯨꯛꯅꯤꯡꯗꯅ ꯈꯜꯂꯤ ꯏꯃꯥꯅ ꯆꯤꯡꯕꯨ ꯆꯤꯡꯅꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣ ꯋꯥꯈꯜꯕꯨ ꯇꯥꯗꯦꯗ ꯇꯧꯔꯤꯁꯦ ꯁꯤꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ ꯑꯩꯅ ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯎꯅꯕꯁꯤꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯂꯩꯔꯤꯕ ꯑꯋꯥꯡꯄꯥꯠ ꯑꯗꯨ ꯇꯝꯅ ꯃꯍꯥꯛ ꯆꯠꯂꯤ ꯄꯥꯠ ꯑꯗꯨꯗ ꯏꯁꯤꯠꯄ ꯅꯨꯄꯥ ꯈꯔ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯇꯊꯣꯠ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯃꯈꯦꯜ ꯂꯥꯡꯉꯤ ꯍꯣꯏꯗꯦꯍꯦ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯀꯣ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯂꯣꯏꯔꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯒ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯃꯈꯣꯏꯅ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯅ ꯍꯪꯂꯛꯑꯒꯅ ꯉꯥ ꯂꯩꯕ ꯁꯨꯝ ꯂꯥꯛꯄꯅꯦꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯇꯊꯣꯠ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯇꯕ ꯃꯈꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯩꯁ ꯑꯁꯤꯗ ꯏꯁꯤꯜꯂꯤꯕ ꯅꯨꯄꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯁꯕꯥꯅ ꯃꯔꯣꯜ ꯑꯃ ꯆꯨꯝꯂꯤꯕ ꯑꯩꯕꯨ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯊꯣꯠꯅ ꯊꯥꯏꯅ ꯅꯨꯡꯁꯤꯅꯔꯝꯕ ꯑꯃꯨꯊꯣꯏꯁꯨ ꯌꯥꯎꯔꯤ ꯑꯃꯨꯊꯣꯏꯅ ꯇꯊꯣꯠꯄꯨ ꯍꯦꯛ ꯎꯏ ꯃꯗꯨꯗ ꯃꯊꯟꯇ ꯍꯥꯏꯖꯩ ꯁꯤꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯒ ꯊꯥꯏꯅ ꯈꯪꯅꯔꯝꯕ ꯇꯊꯣꯠꯇꯨ ꯅꯠꯇ꯭ꯔꯅꯦ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯃꯥꯅꯤꯗ ꯃꯁꯤ ꯇꯊꯣꯠꯅꯦ ꯃꯥꯅ ꯐꯤꯒ ꯏꯜꯂꯤꯁꯤꯕꯨ ꯅꯠꯇꯦ ꯃꯥꯕꯨ ꯃꯌꯨꯝꯒ ꯄꯥꯜꯂꯕ ꯖꯥꯠꯂꯅꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯅꯗꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯍꯦꯟꯕ ꯄꯥꯝꯈꯤꯕꯅꯤ ꯑꯩꯕꯨ ꯃꯥꯕꯨ ꯀꯧꯔꯁꯤꯔꯅꯦ ꯍꯣꯏꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯄꯥꯠꯇꯒꯤ ꯃꯍꯥꯛ ꯀꯥꯈꯠꯂꯛꯂꯦ ꯑꯗꯨꯒ ꯇꯊꯣꯠ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯇꯞꯅ ꯇꯊꯣꯠ ꯅꯪꯗꯤ ꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯇꯊꯣꯠꯁꯨ ꯍꯦꯛ ꯌꯦꯡꯊꯣꯛꯏ ꯃꯥꯅ ꯈꯪꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯦ ꯇꯥꯃꯨꯊꯣꯏ ꯅꯪ ꯑꯣꯏꯔꯦ ꯑꯩꯗꯤ ꯉꯁꯥꯏꯈꯩ ꯎꯕꯨ ꯎꯔꯨꯗꯤꯌꯦ ꯑꯣ ꯑꯩꯈꯣꯏ ꯁꯤꯗ ꯏꯁꯤꯠꯄ ꯂꯥꯛꯏꯅꯤ ꯉꯥ ꯐꯥꯅꯩꯅ ꯍꯥꯏꯕꯗꯨꯗ ꯁꯨꯝ ꯉꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤꯗ ꯉꯥ ꯆꯥꯅꯤꯡꯉꯤꯔꯣ ꯑꯩꯈꯣꯏ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯦ ꯅꯪꯒꯤ ꯁꯔꯨ ꯑꯩꯅ ꯀꯣꯛ ꯄꯤꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯁꯤꯗ ꯇꯊꯣꯠꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯁꯦꯡꯕꯒꯤ ꯄꯤꯗꯣꯏꯔꯅꯦ ꯇꯥꯃꯨꯊꯣꯏ ꯄꯤꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯍꯥꯏꯕꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦ ꯌꯥꯏꯌꯦ ꯁꯥꯁꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯊꯩ ꯑꯃꯨꯊꯣꯏꯅ ꯍꯥꯏ
ꯅꯪꯗꯤ ꯌꯨꯝꯁꯨ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤꯅꯦ ꯄꯥꯜꯂꯤ ꯇꯨ ꯁꯤꯒꯤ ꯈꯨꯜꯁꯤꯗ ꯑꯣ ꯑꯗꯨ ꯅꯪꯕꯨ ꯊꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯈꯪꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯒ ꯂꯨꯍꯣꯡꯗ꯭ꯔꯗꯤ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯅꯥꯝꯇꯒ ꯂꯨꯍꯣꯡꯂꯣꯏ ꯀꯥꯏꯅ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯩꯃꯥ ꯅꯪꯗꯤ ꯑꯗꯨꯒ ꯑꯝꯇ ꯀꯥꯎꯗ꯭ꯔꯤꯕꯣ ꯑꯣꯏꯔꯦ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃꯠꯇ ꯑꯩ ꯉꯁꯤꯁꯨ ꯀꯥꯎꯗ꯭ꯔꯤ ꯇꯥꯊꯣꯠ ꯅꯪꯅꯗꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯈꯪꯕꯤꯈꯤꯗꯕꯅꯤꯀꯣ ꯑꯩꯅꯗ ꯅꯪꯕꯨ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯇꯥꯃꯨꯊꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯗ ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯕ ꯅꯨꯡꯁꯤ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯅꯪꯅ ꯑꯩꯕꯨ ꯏꯊꯟꯇ ꯊꯅꯝꯕ ꯅꯠꯇ꯭ꯔꯥ ꯇꯥꯊꯣꯠ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯋꯥ ꯄꯜꯂꯛꯄꯁꯤꯗ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯊꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯍꯥꯏ ꯍꯧꯈ꯭ꯔꯕ ꯋꯥꯗꯨꯗ ꯑꯃꯨꯛ ꯅꯩꯅꯗꯨꯅ ꯂꯩꯕꯒꯤ ꯈꯟꯅꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦꯗ ꯑꯩꯗꯤ ꯉꯁꯤꯁꯨ ꯂꯨꯍꯣꯡꯗ꯭ꯔꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯍꯥ ꯀꯔꯤꯒꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯅꯪꯒ ꯍꯦꯛ ꯀꯥꯏꯅꯕꯗ ꯑꯩꯗꯤ ꯅꯨꯄꯤ ꯑꯃꯇ ꯀꯣꯏꯔꯣꯏ ꯅꯨꯄꯤ ꯑꯃꯇꯒ ꯂꯨꯍꯣꯡꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈꯤ ꯑꯩꯒꯤ ꯋꯥꯁꯛꯁꯦ ꯅꯪꯁꯨ ꯈꯪꯅꯤꯅꯤ ꯑꯗꯨꯅꯅꯤ ꯇꯥꯃꯨꯊꯣꯏ ꯅꯪꯁꯤꯗꯤꯕ ꯑꯗꯨꯝꯅ ꯇꯧꯕ ꯀꯅꯥꯅ ꯍꯧꯅꯒꯦ ꯅꯨꯄꯤ ꯑꯐꯕ ꯑꯃ ꯊꯤꯔꯒ ꯀꯣꯛ ꯂꯨꯍꯣꯡꯕꯤꯌꯨ ꯀꯩꯅꯣ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯅꯪ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯇ ꯄꯥꯝꯗ꯭ꯔꯦ ꯇꯥꯃꯨꯊꯣꯏ ꯅꯪꯒꯤ ꯋꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯀꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯅꯤ ꯅꯪꯅ ꯐꯅ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯈꯜꯂꯝꯕ ꯇꯥꯔꯁꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ ꯃꯗꯨꯅ ꯀꯩꯁꯨ ꯀꯥꯟꯅꯒꯗꯕ ꯅꯠꯇꯦ ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕ ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯃꯤꯅꯤ ꯀꯨꯝꯒꯤ ꯑꯀꯟꯕ ꯅꯣꯡꯖꯨ ꯀꯌꯥꯅ ꯆꯥꯝꯗꯨꯅꯁꯨ ꯀꯣꯛꯄ ꯂꯩꯈ꯭ꯔꯔꯣꯏ ꯇꯥꯊꯣꯠ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯈꯤꯅꯤ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯅꯦ ꯅꯪ ꯑꯩ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯃꯤꯟꯅꯈꯤꯕ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯍꯦꯛꯃꯤꯟꯅꯈꯤꯕ ꯀꯌꯥꯗꯣ ꯇꯥꯊꯣꯠ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯃꯍꯥꯛꯁꯨ ꯀꯥꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯄꯨꯝꯅꯃꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯑꯩꯁꯨ ꯊꯦꯡꯉꯅꯤ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯉꯥꯏꯈꯣꯀꯣ ꯑꯩ ꯅꯪꯒꯤ ꯉꯥ ꯈꯔ ꯄꯤꯔꯛꯀꯦ ꯇꯥꯊꯣꯠꯁꯨ ꯉꯥꯗꯣ ꯆꯥꯅꯤꯡꯕ ꯀꯧꯕꯅ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯃꯨꯊꯣꯏꯅ ꯃꯇꯥꯎꯈꯣꯏꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯗꯨꯅ ꯇꯨꯡꯒꯣꯜꯗꯒꯤ ꯉꯥ ꯈꯔ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯅꯨꯄꯥ ꯑꯃꯅ ꯍꯥꯏ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯇꯨꯡꯒꯣꯜꯒ ꯑꯃꯨꯛ ꯍꯨꯝꯃꯤꯗꯨꯕ ꯅꯨꯄꯤꯁꯤꯅ ꯀꯅꯥꯅꯣ ꯅꯪꯒꯤꯁꯦ ꯅꯨꯄꯤꯁꯤꯗ ꯄꯤꯒꯦ ꯍꯥꯏꯔꯣ ꯑꯃꯨꯊꯣꯏꯅ ꯈꯨꯝꯃꯤ ꯑꯩꯒ ꯊꯥꯏꯅ ꯈꯪꯅꯔꯝꯕ ꯅꯨꯄꯤꯅꯤ ꯉꯥ ꯂꯩꯒꯦꯅ ꯂꯥꯛꯏꯅꯦ ꯑꯩꯅ ꯉꯥ ꯈꯔ ꯑꯣꯏꯅ ꯄꯤꯒꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯇꯧꯕꯅꯤ ꯀꯩꯅꯣꯗ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇꯒꯤ ꯅꯨꯄꯤꯗ ꯍꯦꯛ ꯄꯤꯊꯣꯛꯀꯦ ꯍꯥꯏꯕꯁꯤꯕꯨ ꯃꯗꯨ ꯌꯥꯔꯣꯏꯗ ꯏꯇꯥꯎ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯑꯃꯒꯤ ꯃꯐꯝꯗ ꯄꯤꯅꯤꯡꯕ ꯍꯥꯏꯕꯁꯦ ꯂꯣꯏꯅ ꯄꯤꯅꯤꯡꯕꯖꯥꯠꯅꯤ ꯅꯈꯣꯏ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯉꯥ ꯐꯥꯕꯗꯣ ꯑꯩꯅ ꯍꯦꯟꯅ ꯐꯥꯔꯤꯕꯅꯤ ꯂꯣꯏꯔꯦꯍꯦ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯌꯥꯕꯤꯗ꯭ꯔꯤꯕ ꯑꯗꯨꯒ ꯅꯨꯄꯤꯗ ꯄꯤꯊꯣꯛꯄꯗꯤ ꯌꯥꯝ ꯀꯜꯂꯤꯅꯦ ꯑꯃꯨꯊꯣꯏꯅ ꯉꯥ ꯈꯔ ꯂꯧꯊꯣꯛꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯇꯨꯡꯒꯣꯜꯁꯤꯗ ꯈꯔ ꯌꯥꯎꯕꯅꯤ ꯇꯨꯡꯒꯣꯜꯁꯦ ꯃꯟꯁꯨꯃꯜꯂꯕꯅꯤ ꯅꯪ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ ꯇꯥꯊꯣꯠꯁꯨ ꯅꯣꯛꯃꯤ ꯇꯨꯡꯒꯣꯜ ꯑꯗꯨ ꯂꯧꯏ ꯑꯗꯨꯒ ꯍꯥꯏ ꯇꯥꯃꯨꯊꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯌꯥꯝ ꯅꯤꯡꯉꯝꯃꯛꯇ꯭ꯔꯦꯗ ꯑꯩꯁꯦ ꯅꯪꯉꯣꯟꯗꯒ ꯂꯩꯖꯔꯝꯂꯗꯤ ꯉꯥ ꯆꯥꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤꯀꯣ ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯍꯦꯟꯕ ꯄꯥꯝꯈꯤꯕꯗꯒꯤꯅꯤ ꯅꯠꯇꯦ ꯑꯩꯗꯒꯤ ꯏꯔꯥꯜ ꯅꯠꯇꯦ ꯑꯗꯣ ꯐꯔꯦ ꯅꯪꯅꯁꯨ ꯉꯥ ꯈꯔ ꯄꯤꯕꯤꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯅꯪꯁꯨ ꯉꯥ ꯐꯥꯖꯍꯧꯔꯣ ꯍꯣꯏ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯃꯆꯥ ꯑꯃꯗꯤ ꯈꯜꯂꯨꯀꯣ ꯈꯜꯂꯨ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯑꯩ ꯆꯠꯂꯒꯦ ꯅꯣꯡꯃ ꯑꯃꯨꯛ ꯃꯇꯥꯡ ꯆꯥꯕꯗ ꯊꯦꯡꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯨꯡꯒꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯊꯣꯏꯁꯨ ꯃꯊꯃꯣꯏ ꯑꯗꯨ ꯆꯥꯛꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯅ ꯃꯆꯦꯂꯩ ꯃꯍꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯂꯥꯛꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯩ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯕꯅꯤꯗ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯌꯥꯕꯤꯅꯤꯀꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯍꯥꯛꯁꯦ ꯅꯨꯄꯥ ꯅꯍꯥꯒ ꯑꯗꯨꯝ ꯎꯅꯕꯁꯤꯕꯣ ꯍꯧꯖꯤꯛꯁꯨꯅꯦ ꯄꯥꯠꯇ ꯅꯨꯄꯥꯒ ꯎꯅꯍꯧꯔꯤꯕ ꯍꯣ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯋꯥꯡꯒꯤ ꯂꯝꯍꯥꯡꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯂꯩꯍꯧꯕꯅꯤ ꯃꯗꯨ ꯑꯩ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯕ ꯃꯥꯅ ꯂꯣꯟꯅ ꯅꯨꯄꯥ ꯅꯍꯥꯒ ꯎꯅꯔꯗꯅ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛ ꯅꯨꯃꯤꯠ ꯅꯥꯈ꯭ꯔꯦ ꯏꯆꯦꯂꯩ ꯃꯍꯜꯗꯅꯦ ꯋꯥꯐꯝ ꯑꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯍꯟꯕꯗꯤ ꯈꯛ ꯌꯥꯔꯣꯏ ꯆꯞ ꯆꯥꯕꯤ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯒꯗꯕꯅꯤ ꯑꯃꯨꯛꯇꯣꯏꯕ ꯏꯆꯦꯂꯩ ꯃꯍꯜꯅꯗꯤꯅꯦ ꯃꯃꯧ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯗꯅ
ꯃꯉꯛ ꯍꯥꯏꯒꯠꯂꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯒꯤ ꯂꯝꯆꯠ ꯑꯁꯤꯗ ꯏꯁ ꯏꯃꯥꯏꯄꯦꯝꯃ ꯏꯆꯤꯜ ꯑꯁꯤꯅꯒ ꯄꯟꯖꯅꯤꯡꯗꯦꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯆꯦ ꯂꯩꯃꯍꯜ ꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯦ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯂꯩꯃꯍꯜꯁꯨ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯎꯔꯗꯨꯅ ꯆꯥꯏꯕꯤꯅ ꯏꯆꯦ ꯂꯩꯃꯍꯜ ꯊꯕꯛ ꯌꯥꯝ ꯐꯩꯗ ꯏꯆꯦ ꯂꯩꯃꯍꯜꯁꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯇꯨꯅ ꯍꯩꯃ ꯆꯥꯏꯕꯤ ꯑꯔꯨꯕꯤ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯏꯔꯣ ꯑꯧ ꯏꯆꯦꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯒꯦ ꯑꯗꯨꯅ ꯍꯣꯏ ꯁꯥꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯂꯞ ꯐꯝꯊꯩ ꯆꯥꯏꯕꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯏꯕ ꯍꯧꯏ ꯏꯆꯦꯒꯤ ꯏꯃꯧ ꯅꯨꯄꯤꯗꯨꯕꯨ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ ꯃꯥꯗꯤ ꯂꯩꯇꯦꯕꯣ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯅ ꯊꯣꯛꯈꯤꯕꯅꯤ ꯇꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯂꯩꯔꯝꯃꯣ ꯍꯥꯏꯕꯁꯦ ꯈꯪꯉꯕꯅꯤ ꯏꯆꯦ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯁꯛ ꯐꯖꯕꯤꯗꯣ ꯑꯋꯥꯡꯒꯤ ꯄꯥꯠꯇ ꯅꯨꯄꯥ ꯑꯃꯒ ꯎꯅꯗꯨꯅ ꯂꯩꯍꯧꯏ ꯋꯥꯐꯝ ꯑꯁꯤꯗ ꯂꯩꯃꯍꯜꯅ ꯏꯉꯛ ꯉꯛꯅ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯩꯈꯣꯏꯅ ꯎꯔꯛꯂꯤꯕꯁꯦ ꯉꯁꯤꯇ ꯅꯠꯇ꯭ꯔꯦ ꯃꯁꯤꯡꯕꯨ ꯐꯅ ꯌꯥꯝꯂꯦ ꯏꯆꯦꯕꯨ ꯅꯃꯧ ꯅꯨꯄꯤꯅ ꯆꯠꯄ ꯁꯥꯖꯠ ꯂꯤꯆꯠꯀ ꯑꯃꯠꯇ ꯈꯪꯕꯤꯗ꯭ꯔꯕꯣ ꯂꯩꯃꯍꯜ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯆꯥꯏꯕꯤ ꯆꯨꯝꯅ ꯁꯨꯝ ꯃꯥꯅ ꯊꯥꯏꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤꯗ ꯏꯆꯦ ꯃꯔꯨꯞ ꯃꯄꯥꯡꯒꯕꯨ ꯃꯤ ꯀꯅꯥ ꯎꯗꯕ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯗ꯭ꯔꯅꯦ ꯑꯩꯈꯣꯏꯗꯤ ꯀꯌꯥ ꯊꯥꯖ ꯐꯠꯇꯦꯗ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯖꯔꯤꯕꯁꯦ ꯏꯆꯦꯅꯁꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯡꯆꯠꯄꯨ ꯊꯤꯍꯟꯅꯤꯡꯗꯕꯒꯤꯅꯤ ꯅꯈꯣꯏꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯩꯒꯤꯗꯤ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩꯅꯦ ꯃꯥ ꯍꯜꯂꯛꯑꯒ ꯍꯥꯏꯔꯒꯦ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯍꯧꯖꯤꯛꯁꯨ ꯎꯅꯍꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯗꯤ ꯇꯁꯦꯡꯅ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯏꯆꯦ ꯋꯥꯁꯦ ꯌꯥꯝꯅ ꯌꯥꯝꯊꯣꯛꯅꯔꯛꯇ꯭ꯔꯤꯉꯩꯗ ꯏꯃꯧ ꯅꯨꯄꯤꯕꯨ ꯋꯥꯔꯛꯄꯤꯕꯅ ꯐꯩꯀꯣ ꯍꯣꯏ ꯂꯩꯃꯍꯜ ꯃꯥꯒꯤ ꯃꯊꯃꯣꯏ ꯑꯗꯨꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯃꯊꯃꯣꯏ ꯅꯨꯡ ꯑꯗꯨꯗ ꯍꯥꯏꯖꯩ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯃꯧ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯁꯥꯖꯠ ꯑꯁꯤ ꯆꯠꯂꯕ ꯃꯍꯥꯛꯊꯛ ꯑꯩꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯏꯆꯠ ꯆꯠꯂꯤꯁꯤꯗꯤ ꯂꯣꯟꯅ ꯅꯨꯄꯥ ꯅꯍꯥꯒ ꯎꯅꯔꯤꯕ ꯑꯣꯏꯔꯦ ꯈꯪꯒꯅꯤꯗꯅ ꯅꯪ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯃꯁꯛ ꯐꯖꯕ ꯉꯥꯛꯇꯅ ꯌꯥꯄꯣꯠꯇꯦꯀꯣ ꯏꯆꯦ ꯂꯝꯆꯠ ꯐꯖꯕ ꯍꯥꯏꯕꯁꯤꯁꯨ ꯃꯔꯨꯅꯤ ꯂꯝꯆꯠꯄꯨ ꯐꯖꯔꯕꯗꯤ ꯄꯨꯝꯅꯃꯛ ꯐꯖꯩ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯆꯦ ꯍꯣꯏ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯦ ꯂꯝꯕꯤꯗ ꯍꯥꯏꯅꯩ ꯑꯃꯨꯛ ꯇꯁ ꯀꯝꯗꯧꯏ ꯍꯥꯏꯔꯦꯗꯅ ꯃꯁꯛ ꯁꯛꯇꯥ ꯑꯁꯤ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯗꯤ ꯃꯁꯛ ꯐꯖꯔꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯗꯨꯅ ꯂꯩꯔꯝꯂꯤ ꯂꯥꯎꯍꯩ ꯌꯨꯝ ꯇꯝꯅ ꯍꯜꯂꯁꯤ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯂꯩꯃꯍꯜ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯃꯍꯥꯛ ꯂꯩꯔꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯍꯥꯛ ꯉꯥꯏꯔꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯃꯗꯨꯕꯨ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯁꯣꯏꯗꯅ ꯆꯨꯝꯂꯝꯒꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯝꯃꯤꯁꯦ ꯅꯨꯄꯥ ꯅꯍꯥꯒ ꯎꯅꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯉꯥꯡꯒꯦ ꯆꯩꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯃꯧ ꯅꯨꯄꯤꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯇꯥꯊꯣꯟ ꯃꯈꯨꯠ ꯑꯗꯨꯗ ꯇꯨꯡꯒꯣꯜ ꯑꯃ ꯌꯥꯟꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗ ꯑꯍꯥꯎꯕ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯐꯪꯒꯗꯧꯔꯦꯕ ꯅꯍꯥꯟꯗꯒꯤ ꯆꯥꯅꯤꯡꯅ ꯂꯩꯔꯛꯄꯅꯤ ꯃꯍꯥꯛ ꯆꯪꯉꯤ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ ꯏꯃꯥ ꯉꯥ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯂꯩꯃꯍꯜ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯉꯥ ꯂꯩꯕ ꯍꯥꯏꯔꯒ ꯅꯪꯅ ꯇꯨꯡꯒꯣꯜꯒ ꯄꯨꯔꯛꯂꯤꯗꯨꯅ ꯉꯥ ꯂꯩꯕꯗ ꯇꯨꯡꯒꯣꯜ ꯍꯥꯞꯅꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯃꯅꯦꯝꯅ ꯆꯤꯡꯅꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯁꯨꯝꯗꯧꯕ ꯑꯩꯗꯤ ꯉꯥꯁꯦ ꯁꯨꯝ ꯂꯩꯕ ꯆꯠꯆꯕꯅꯤ ꯑꯗꯨꯗ ꯉꯥ ꯐꯥꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯊꯣꯛꯄ ꯑꯃꯁꯨ ꯉꯥ ꯐꯥꯕ ꯌꯥꯎꯗꯨꯅ ꯂꯩꯔꯝꯕ ꯃꯥꯅ ꯑꯩꯕꯨ ꯆꯥꯎ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤꯗ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯆꯨꯝꯕꯨ ꯆꯨꯝꯂꯕ꯭ꯔꯥꯅꯦ ꯀꯩꯅꯣ ꯏꯃꯥ ꯆꯨꯝꯂꯕ꯭ꯔꯥꯕꯣ ꯅꯃꯋꯩꯁꯦ ꯊꯥꯖꯗ꯭ꯔꯤꯔꯣ ꯍꯥꯏ ꯑꯩꯒꯤ ꯅꯥꯛꯇ ꯃꯤ ꯂꯥꯛꯇꯨꯅ ꯅꯪꯒꯤ ꯃꯔꯝꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯃꯔꯝꯗ ꯄꯥꯎ ꯇꯝꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯏꯃꯥ
ꯃꯤꯁꯛ ꯑꯗꯨ ꯇꯥꯛꯂꯨꯕꯒꯤ ꯀꯥꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯗꯤ ꯅꯪ ꯑꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯧꯅꯤ ꯃꯤꯅ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯒꯗꯕ ꯇꯤꯟ ꯁꯤꯟꯅꯒꯗꯕ ꯊꯕꯛꯇꯣ ꯅꯪ ꯈꯛ ꯇꯧꯒꯦ ꯈꯟꯒꯅꯨ ꯇꯊꯣꯠꯅ ꯃꯥꯅ ꯅꯨꯄꯥꯒ ꯎꯅꯕ ꯑꯗꯨ ꯃꯅꯦꯝꯅ ꯆꯤꯡꯅꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯑꯣꯏꯗꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯝꯃꯤ ꯍꯦꯔ ꯏꯃꯥ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯒ ꯊꯥꯖꯕ ꯍꯦꯛꯇ ꯇꯧꯕꯤꯒꯅꯨ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯔꯀꯥꯟꯗ ꯋꯥ ꯉꯥꯡꯕꯤꯌꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯁꯦꯟꯅꯗꯨꯅ ꯂꯩꯕ ꯃꯤ ꯌꯥꯝꯅ ꯂꯩ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯏ ꯏꯃꯥ ꯋꯥꯈꯜ ꯈꯔ ꯇꯥꯕꯤꯌꯨ ꯍꯩ ꯅꯨꯡꯁꯤꯠ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯕ ꯍꯧꯅꯗꯦꯅꯦꯍꯦ ꯃꯔꯝ ꯂꯩꯇꯅ ꯃꯤꯅ ꯄꯪꯍꯥꯏꯗ ꯍꯥꯏꯅꯕ ꯍꯧꯅꯗꯦ ꯅꯪ ꯅꯁꯥꯅ ꯍꯥꯟꯅꯤ ꯅꯪꯅ ꯊꯥꯡꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯇꯥꯏ ꯃꯗꯨ ꯅꯪ ꯈꯪꯅ ꯆꯠꯂꯣ ꯀꯅꯥꯒꯤ ꯅꯨꯡꯁꯤꯠꯅꯣ ꯁꯤꯠꯂꯤꯕꯣ ꯁꯤꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯅꯨꯡꯁꯤꯠ ꯀꯝꯇ ꯁꯤꯠꯇꯦꯀꯣ ꯍꯩ ꯃꯤ ꯂꯩꯇꯕ ꯃꯐꯝꯗ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯍꯥꯒ ꯎꯅꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯄꯥꯎ ꯆꯞ ꯆꯥꯅ ꯐꯪꯂꯕꯅꯤ ꯃꯇꯨꯡꯗ ꯈꯛ ꯇꯧꯒꯅꯨ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤꯗꯤ ꯅꯪ ꯂꯩꯀꯥꯏ ꯀꯣꯏꯕꯁꯨ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ ꯏꯃꯥ ꯑꯗꯨ ꯌꯧꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯁꯤꯟꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯅꯥ ꯑꯃꯠꯇꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗꯦ ꯑꯩꯁꯨ ꯃꯤꯅꯤ ꯑꯩꯒꯤ ꯊꯣꯛꯄ ꯏꯅꯤꯡꯇꯝꯅ ꯑꯩ ꯍꯤꯡꯖꯒꯦ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯅꯃꯧ ꯅꯨꯄꯤ ꯑꯩꯁꯨ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯉꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯊꯣꯠ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯍꯧꯏ ꯍꯩ ꯃꯧ ꯑꯈꯠꯄꯤ ꯅꯋꯥꯅ ꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯅꯍꯥꯒ ꯍꯧꯖꯤꯛꯄꯨ ꯎꯅꯔꯤꯕ ꯅꯪ ꯌꯥꯝ ꯊꯨꯅꯀꯣ ꯅꯪꯒꯤ ꯁꯥꯖꯠꯇꯣ ꯍꯣꯡꯗꯣꯛꯑꯣ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯇꯨꯡꯗ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯟꯈ꯭ꯔꯦ ꯇꯊꯣꯠ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯦ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯁꯛꯇꯥ ꯁꯦꯡꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯀꯥꯏꯅꯁꯨ ꯁꯥꯔꯤ ꯃꯁꯤꯕꯨ ꯑꯩꯅ ꯉꯥꯛꯀ ꯊꯣꯡꯂꯤꯀꯥꯏꯁꯦ ꯑꯃꯠꯇꯗꯤ ꯄꯤꯖꯅꯤꯡꯗꯦ ꯇꯧꯔꯤꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯡꯉꯕꯅꯤꯅ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯝ ꯆꯥꯕ ꯉꯝꯗꯅꯕ ꯃꯣꯔꯣꯛ ꯑꯁꯨꯕꯗꯨꯝ ꯍꯥꯞꯆꯤꯟꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯇꯊꯣꯠꯅ ꯃꯅꯦꯝꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛ ꯑꯗꯨꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯤꯜꯂꯝꯃꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯈꯖꯤꯛꯇꯪ ꯆꯥꯔꯒ ꯃꯥꯏꯅ ꯇꯣꯛꯆꯔꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯂꯣꯏꯔꯦ ꯃꯅꯦꯝꯕꯨ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕꯤꯔꯣ ꯂꯩꯃꯍꯜꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯦ ꯆꯥꯛꯂꯨꯛ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯊꯩ ꯉꯥ ꯊꯣꯡꯉꯤꯕ꯭ꯔꯥ ꯅꯪꯁꯨ ꯆꯥꯔꯁꯤꯗꯅ ꯍꯣꯏ ꯃꯥ ꯇꯊꯣꯠꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯏ ꯃꯈꯨꯠꯃꯛꯅ ꯍꯥꯎꯅ ꯊꯨꯝꯅ ꯊꯣꯡꯖꯔꯕꯅꯤꯅ ꯍꯥꯎꯅ ꯃꯍꯥꯛ ꯆꯥꯔꯤ ꯂꯩꯃꯍꯜꯗꯤ ꯉꯥ ꯊꯣꯡꯕ ꯑꯗꯨ ꯃꯣꯔꯣꯛ ꯁꯥꯃꯟꯕꯅ ꯆꯈꯣꯝ 2 ꯐꯥꯎꯕ ꯍꯨꯞꯄ ꯉꯝꯗ꯭ꯔꯦ ꯑꯁ ꯃꯣꯔꯣꯛꯁꯤꯗꯤ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯒꯤ ꯉꯥ ꯊꯣꯡꯕꯁꯤꯗꯤ ꯃꯣꯔꯣꯛ ꯑꯁꯤꯕꯨ ꯀꯝꯗꯧꯔꯤꯕꯅꯣ ꯑꯣꯟꯊꯣꯛꯅꯕꯨ ꯁꯥꯈ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯏꯃꯥ ꯌꯥꯝ ꯀꯟꯅ ꯁꯥꯕ ꯑꯣꯏꯗꯦꯗ ꯑꯁꯨꯛ ꯁꯥꯔꯤꯁꯤꯗꯤ ꯀꯩꯁꯨ ꯁꯥꯗꯦ ꯀꯩꯅꯣ ꯃꯣꯔꯣꯛꯅꯕꯨ ꯀꯌꯥꯝ ꯁꯥꯅꯤ ꯍꯥꯏꯕꯒꯦ ꯏꯃꯥ ꯑꯗꯨꯝ ꯆꯥꯁꯤꯜꯂꯣ ꯂꯩꯃꯍꯜ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯍꯥꯛ ꯑꯗꯨꯃꯛ ꯆꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯣꯔꯣꯛ ꯁꯥꯃꯟꯕꯅ ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯕ ꯃꯄꯨꯡ ꯐꯥꯗꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯇꯊꯣꯠ ꯃꯍꯥꯛ ꯃꯣꯃꯣ ꯅꯣꯛꯆꯩ ꯇꯁ ꯀꯝꯗꯧꯏ ꯑꯗꯨꯅꯤ ꯈꯪꯉꯕ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯉꯥꯡꯅꯤꯡꯈꯣꯕ ꯑꯩ ꯑꯁꯦ ꯇꯊꯣꯠꯅꯤ ꯇꯊꯣꯠ ꯑꯩꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯂꯣꯏ ꯑꯩꯕꯨ ꯍꯌꯦꯡꯗꯒꯤ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯃꯍꯥꯛ ꯃꯊꯟꯗ ꯉꯥ ꯊꯣꯡꯕꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯃꯈꯥ ꯇꯥꯅ ꯆꯥꯊꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯅꯤ ꯇꯊꯣꯠ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯇꯨꯅ ꯐꯤ ꯃꯆꯥ ꯑꯃ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯂꯩꯃꯍꯜꯁꯨ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯤ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ ꯋꯥꯍꯩ ꯑꯁꯤꯗ ꯇꯊꯣꯠꯅ ꯃꯃꯤꯠ ꯑꯗꯨꯅ ꯃꯅꯦꯝꯗ ꯄꯩꯔꯞꯅ ꯌꯦꯡꯗꯨꯅ ꯍꯥꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣꯕ ꯑꯩꯕꯨ ꯌꯥꯝꯅ ꯄꯥꯟꯅꯕꯤꯔꯛꯀꯅꯨ ꯏꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯣ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯤꯌꯨ ꯍꯩ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯕꯗꯣ ꯑꯩ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯁꯥꯒꯩ ꯑꯁꯤꯕꯨ ꯅꯪꯅ ꯈꯛ ꯆꯦꯟꯊꯅꯕ ꯈꯟꯒꯅꯨ ꯍꯦꯔꯦ ꯏꯃꯥ ꯑꯩꯕꯨ ꯑꯗꯨ ꯌꯧꯅ ꯂꯝꯆꯠ ꯃꯨꯠꯄꯤ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯎꯕꯤꯒꯅꯨ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯏ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯗ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯊꯣꯛꯄ ꯇꯧꯗꯨꯅ ꯂꯩꯅꯁꯦ ꯄꯪꯌꯦꯡ ꯌꯦꯡꯁꯤꯟꯅꯔꯣꯏꯁꯦ ꯍꯩ ꯃꯗꯨꯅ ꯐꯠꯇꯕ ꯑꯣꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯣ ꯑꯣꯏꯔꯛꯑꯒꯅ ꯑꯣꯏꯔꯦꯗꯅ ꯃꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗꯒ ꯑꯝꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯊꯣꯠ ꯌꯨꯝꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯊꯣꯛꯈꯤꯔꯝꯃꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯃꯧ ꯅꯨꯄꯤꯁꯦ ꯉꯥꯡꯅ ꯁꯛꯅꯕꯒ ꯑꯃꯠꯇ ꯌꯥꯗꯦ ꯇꯧꯔꯤꯁꯦ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯇꯊꯣꯠ ꯃꯍꯥꯛ ꯃꯊꯟꯇ
ꯀꯩꯊꯦꯜ ꯇꯝꯅ ꯆꯠꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯀꯩꯊꯦꯜ ꯌꯧꯔꯦ꯫ ꯐꯤ ꯐꯅꯦꯛ ꯌꯣꯟꯕ ꯄꯣꯠꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯐꯤ ꯑꯃ ꯀꯟꯅ ꯈꯜꯂꯤ ꯃꯍꯥꯛ꯫ ꯑꯁꯤꯒꯤ ꯑꯉꯥꯡꯕ ꯐꯤꯁꯦ ꯃꯃꯜ ꯀꯌꯥ ꯑꯣꯏꯔꯤꯅꯣ? ꯁꯤꯅꯕꯨ ꯈꯔ ꯐꯖꯕ ꯃꯥꯜꯂꯤꯗ꯫ ꯌꯥꯝꯅ ꯀꯣꯁꯣꯜꯂꯛꯀꯅꯨꯀꯣ꯫ ꯐꯤ ꯑꯗꯨꯃ ꯂꯩꯔꯦ ꯃꯍꯥꯛ꯫ ꯃꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯃꯍꯥꯛꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯁꯤꯅꯔꯝꯕ ꯊꯝꯕꯧ ꯑꯗꯨ ꯍꯦꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯝꯕꯧꯁꯨ ꯇꯥꯊꯣꯠ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯇꯥꯊꯣꯠ ꯅꯠꯇ꯭ꯔꯣ? ꯑꯧ ꯃꯥꯅꯤ, ꯌꯥꯝ ꯊꯥꯖꯗꯅ ꯎꯗꯕ ꯀꯨꯏꯔꯦ꯫ ꯀꯨꯏꯔꯦ꯫ ꯅꯪꯕꯨ ꯀꯩꯊꯦꯜꯁꯤꯗ ꯀꯩ ꯂꯩꯔꯤꯅꯣ? ꯐꯤ ꯃꯆꯥ ꯑꯃꯇꯪ ꯁꯨꯝ ꯂꯩꯔꯝꯕꯅꯦ, ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯔꯤ꯫ ꯊꯦꯡꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ, ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯩꯊꯦꯜꯁꯤꯗ ꯊꯦꯡꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝꯗ ꯊꯕꯛꯀ ꯂꯩꯍꯧꯕ꯭ꯔꯣ? ꯎꯅꯗꯕꯁꯨ ꯀꯨꯏꯔꯦ, ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯁꯥꯈꯤꯁꯤꯗꯅ꯫ ꯍꯣꯏ ꯌꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯇꯨ ꯑꯁꯣꯝꯒꯤ ꯀꯩꯊꯦꯜ ꯃꯆꯤꯁꯤꯗ ꯑꯣꯏꯅ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜ ꯃꯆꯤ ꯑꯗꯣꯝꯗ ꯆꯪꯗꯨꯅ ꯐꯝꯊꯩ꯫ ꯊꯝꯕꯧꯗꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯃꯗ ꯃꯥꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯈꯤꯕ ꯇꯥꯊꯣꯠꯀ ꯑꯃꯨꯛ ꯊꯦꯡꯅꯕ ꯑꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯈꯨꯝꯕ ꯇꯥꯕꯅꯤ꯫ ꯑꯗꯣ ꯅꯪꯗꯤ? ꯄꯪꯂꯩ ꯂꯩꯔꯤ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯑꯗꯣ ꯅꯪꯁꯦ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯜꯂꯕꯣ? ꯄꯥꯜꯂꯤ꯫ ꯇꯨ ꯁꯤꯒꯤ ꯈꯨꯜꯁꯤꯗꯅꯦ ꯄꯥꯜꯂꯤꯁꯦ꯫ ꯑꯗꯣ ꯅꯪꯗꯤ? ꯊꯝꯕꯧꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛꯇ ꯈꯣꯠꯇꯨꯅ ꯄꯥꯟꯗ꯭ꯔꯤꯗ꯫ ꯀꯔꯤꯒꯤ? ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯑꯩ ꯉꯁꯤꯁꯨ ꯑꯉꯥꯎꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯒꯤ ꯄꯪꯂꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯅꯪꯅ ꯃꯤꯅꯝꯂꯝꯗꯨꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯏꯗꯣꯝ ꯏꯊꯟꯇ ꯅꯨꯡꯁꯤ ꯃꯩꯁꯥ ꯂꯪꯍꯧꯕꯅꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯑꯃꯠꯇ ꯈꯪꯕꯤꯗꯅ ꯅꯪꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯕꯅꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯄꯥꯎ ꯀꯌా ꯑꯃ ꯆꯦꯟꯈꯤ, ꯅꯪꯕꯨ ꯀꯌꯥ ꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ? ꯋꯥꯔꯤ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯇꯥꯊꯣꯠꯅ ꯁꯠ ꯍꯥꯏ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯅꯩꯅꯗꯨꯅ ꯀꯥꯟꯅꯗ꯭ꯔꯦꯗ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯑꯣꯏꯅ ꯂꯨꯍꯣꯡꯊꯣꯛꯄꯤꯌꯨ꯫ ꯇꯥ ꯊꯝꯕꯧ, ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯁꯤ ꯉꯥꯛꯇꯅꯤꯗ꯫ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯣ꯫ ꯈꯟꯗꯣꯛꯑꯒꯦ꯫ ꯑꯗꯣ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯒ ꯍꯦꯛ ꯊꯦꯡꯅꯕ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯧꯊꯣꯔꯛꯂꯤꯕꯅꯤꯗꯅ꯫ ꯇꯥꯊꯣꯠꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ, ꯍꯣ ꯊꯃꯣꯏꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯈꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯑꯗꯣ ꯈꯟꯕ ꯌꯥꯕ ꯅꯠꯇ꯭ꯔꯦꯗ꯫ ꯀꯩꯅꯣꯗ, ꯅꯪꯅꯕꯨ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯋꯥꯐꯝ ꯑꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯏ꯫ ꯅꯪꯅꯕꯨ ꯂꯦꯞꯄꯤꯔꯗꯤ ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛꯁꯨ ꯂꯧꯕ ꯉꯝꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤꯗ ꯇꯥꯊꯣꯠ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯅ ꯀꯩꯕꯣ? ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯅ ꯑꯃꯨꯛ ꯍꯦꯛ ꯎꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯦꯡꯅꯗꯨꯅ ꯍꯥꯏꯅꯩ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤꯗ꯫ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯉꯁꯤꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ꯫ ꯏꯃꯥꯏꯄꯦꯝꯃ, ꯉꯝꯃꯤ ꯌꯥꯝ ꯉꯝꯃꯤꯀꯣ꯫ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏ, ꯃꯥꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯁꯤꯟꯗꯨꯅ ꯎꯅꯔꯤꯕ ꯑꯣꯏꯔꯦ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯃꯥꯅ ꯀꯩꯊꯦꯜ ꯃꯆꯤ ꯑꯁꯤꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯎꯅꯔꯗꯅ꯫ ꯆꯥꯏꯕꯤ, ꯌꯦꯡꯉꯣꯕ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕꯁꯤ꯫ ꯍꯣ ꯑꯩꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯤꯗꯀꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯠ ꯅꯥꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯥꯏꯃ ꯌꯦꯡꯖꯅꯤꯡꯗꯦꯗ꯫ ꯉꯔꯥꯡꯇꯁꯨ ꯄꯥꯠ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯕ, ꯑꯗꯨꯒ ꯉꯁꯤꯅ ꯀꯩꯊꯦꯜꯁꯤꯗ ꯑꯃꯃꯨꯛ꯫ ꯑꯁ, ꯉꯔꯥꯡꯇ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯏꯆꯦ ꯂꯩꯃꯍꯜꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯦ ꯑꯁꯨꯝꯅ ꯇꯧꯍꯟꯒꯅꯣꯅ ꯐꯖꯅ ꯍꯥꯏꯔꯝꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥꯏꯔꯝꯂꯤꯗꯨꯗꯤ꯫ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯔꯨ ꯑꯁꯦ ꯀꯣꯛꯇꯨꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯗꯨꯗꯇ ꯈꯪꯒꯗꯕꯅꯤ꯫ ꯂꯨꯍꯣꯡꯂꯛꯇꯨꯅ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯌꯥꯎꯕ ꯅꯠꯇ꯭ꯔꯤ ꯍꯥꯏꯕꯅꯤꯗ꯫ ꯌꯦꯡꯉꯨꯅꯤ, ꯑꯩꯈꯣꯏꯅ ꯃꯧ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯏꯆꯥ ꯑꯃ ꯂꯩꯔꯕ ꯃꯇꯨꯡ ꯀꯣꯟꯊꯣꯡꯗ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯗꯤ ꯌꯥꯝ ꯍꯦꯟꯃꯜꯂꯦ ꯃꯁꯤꯗꯤ꯫ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯆꯤꯜ ꯑꯁꯤ ꯄꯦꯟꯅꯗꯤ ꯉꯥꯡꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯁꯤꯗꯅꯦ ꯐꯖꯗꯦ ꯍꯥꯏꯅ ꯑꯩ ꯈꯥꯡꯕꯅꯤꯀꯣ꯫ ꯍꯣꯏ, ꯌꯦꯡꯉꯒꯅꯦ ꯈꯣꯏꯗꯧꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯅꯕꯅꯤ꯫ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯥꯊꯣꯠꯀ ꯊꯝꯕꯧꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ ꯊꯝꯕꯧꯅ ꯍꯥꯏ, ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯕꯒꯦ? ꯅꯪꯅ ꯈꯟꯕ ꯋꯥꯈꯜ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯃꯨꯗꯅ꯫ ꯃꯁꯤꯗ ꯇꯥꯊꯣꯠꯅ, ꯇꯥ ꯊꯝꯕꯧ, ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯑꯩꯁꯦ ꯌꯨꯝꯗꯁꯨ ꯊꯕꯛ ꯂꯩꯍꯧꯔꯤ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯇꯥꯊꯣꯠ, ꯏꯐꯝꯗ ꯋꯥꯍꯩ ꯑꯃꯇꯪꯗꯤ ꯅꯪ꯫ ꯍꯣ, ꯋꯥꯈꯜꯗꯨ ꯈꯤꯠꯐꯔꯅꯨ, ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯇꯥꯊꯣꯠ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫
Asumna Tathotna numit khudingi lambi lamjawda chatuna mana laisaringai matamda khangnaramba nusiramba nupa nahasinga tatana unarami. Laikagi mi kaya amana laimahalgi mafamda mamong nupigi sajat lichatki matangda wa kaya ama hairami. Laimahal mamong nupigi hagdak asida mahag chopa ikaiba nangle. Kaya danu yenguni aina di asiyawna phana kanna hairasi phawda mahagna hek yadaba. Numit khudingi laikai koiba nupa nahaga adum unaba masibu karinoba aina wa ama hek hairuragana. Mana thokpa aingonda onsinduna machina se khumlakadoiba. Karam tawni sidia asumna leibanadi khak yaroi magi lamjat sajatsibu semdoktaba sukya yadre. Leimahal wakhal kaya ama khalli mathangi numini leimahalgi machanupa chawthoi ado langpaidagi mayumda halaklame. Nungthilni mama leiramlibadu ubada ima nacha hale haima icha hale dana phare phare lamsang halakpagi nasado waramani potharo potharo. Chawthoi mama da hangi ima Tathote mabu laitabro masida leimahal na hai leite leite ibungo yumgi makha asida ngahakta leiba nupi nate maha kainu imana haisibo imagi bungo ima se handakti mahagi haktakta chopa ikaiba kaya ama nangle ima yese thangtoktuna ai thongal wangmal hana phawo thokpa ngamloidori. Ima mayek singna na cha aingodam da habiuba mahangna kari tawrubage magi maramda ai wa amatati ngangningdabani. Aina wa khazik hairubada mana hekta aingonda onsinduna machina se khumgadawribani. Yenguni luhonglakpa chahi phadriba mana laikai koiduna maga hana khangna chanaramba nupa mayam aduga lamhang tumhangda koyun onaine. Haisibu ima chawthoidi mamana tamliba paw asibu tabada sawbuna loire. Imagi bungo ima tasengna migi mamangda ikaire. Ima ayama leiringaida mahangna adumna hekta tawba matiklo. Imada mana ngamlabaso aingodadi yaroi aina mabu warakani. Wafam kaya ase tamge khanghange haiduna imana nangbu halakpa ngairibani he. Chawthoi mahak thoina hena sawkhre mahak phuk haugatli aduga hai aigi tathona asumna tawramnaba bai ai mabu thiruki. Imagi bungo ngai khonemta Chawthoi thuna thongal tamna thoki somdana tathotki matungda amuthoina inarakli. Tathotna hai Tamuthoi nangbu lehawro haibane aikoi thongal yosile imana mu ukhradi soidana wayamba tariba aina haiba yadradi asumna hekta tawbu tabane aina ngasaina nangonda phajana hairedana. Tathosu khumpham khangda hekta khumjilli ohoiba ainangna haibado yarageba se chatloba miuraga phajadeba phare adudi nang hangchito thorakpa soirnuko ohoiba somdana thongal aduda Chawthoi lepli. Magi nupina nupa amaga wari sanaduna laklibadu mahak ui. Hanana kharaga sawduna leibaga madu ubaga mahak thoina hena sawkre. Amuthoi harauna chatkre. Tathotsu mamai leiduna thongal tamna lai. Hek yengkhalubada mapuroibana leptuna leiramba aduda mahak khautak amadi icha chakhi. Manakta changsinduna makhoida chaw halakpa kyam koirage aise thabama chaluba. Sawbuna loiraba Chawthoina makhut aduna magi nupibu hekta phuba howre. Maduda Tathotna kaino khut hekta tharei siba ayo kaino banupa wa amata ngangdana magi nupibu phui. Tathot chaina adu khangba ngamlaktre. Nupa nangbu ngawrabo ayo nai haibane. Mahak yumtamna changsilli mangolda leptuna leiriba manemgi nakta changsinduna ima nacha nupana aibu phuri nacha nupa semta khamu. Chawthoina hey aduda lumbana kanaroi thorora thoro nupa na haga irang toba yam pamba natro nang ha yam pamba natro maw amagi sajalo nangna chaliba sajat ado maw man chakadaba sajat nate ikhut asina penba makhai nangbu phugodabane. Leimahal na hai imawi bema yumgi yumburembi amana ngawraklabadi mawa mapuroibana warakpa haibase masi mahausani. Aina phajana hairingai matam aduda nangna yaramlabadi kasige asumna thokigadro ha thokigadro. Tathotna ima ai lale ima matungda namongna asumaina khak tawjararoi ima mabumda khambiyo ima
ꯇꯊꯣꯠ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯐꯨꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯆꯩꯐꯨ ꯑꯗꯨꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯈꯤ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯥ ꯅꯍꯥ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇꯒ ꯃꯍꯥꯛ ꯎꯅꯈꯤꯗ꯭ꯔꯦ꯫ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯍꯥꯛ ꯂꯩꯈꯤꯔꯝꯃꯤ꯫